손대 넣어보드나. Hey, yeah. 매시티. Matiksa dapat education minister. Matiksa dapat education minister. Matiksa dapat education minister. Education commissioner. Director. Ripali balengak suna mathong khangdana yamna napu ta da mongda taning tamang samna ta mongda tren tau da myoi sing oja oina logani haibase masi khwaidagi mathong sa da thabangni adu oiba taragadi ten 12 hek loi baganda doctor tambagi doctor oibagi training tawdrabasu doctor tamdrabasu engineer tamdrabasu madu oiba hana yahangadabani aduga hauji akhoi desam gi phajing gi ba thongmi sing je condition amta yawna thado ka dawni athu bada lengakna lana oja sing lobubuna mana pi ni haiba aduga aran ma tobu yaroi haiba singmuna sairak piba masi karamba masi lengaki asingum thongse anga ko phang thagat le hai tai desamna asugum mathong huktaba taning tamang sangnataba daita logom thok logdaba matik sadaba education minister commissioner director khudata pham thadokpana hena phagani ana desang maikai dagi desang phal west district maikai dagi thamjari